ngase phong ki ba tuan tuan ma che phong sing de gi maru e ba pau sing khong ga chara ga ma'am da share tau jigi ahan ba market se chamjin ba lep na ba minister ts bisorjin na ki halam le thongju kendra tengbang lup TKTL nangasi basikong sutek talaiba market set chamjin ba madi sengdokpagi thabak sa thabada ACC gi MLA TS bisorjina masa laktuna thabak lepna ba ki halambagi thawong asi yamna lebak thibani haina lob asigi secretary Jawan Mutumna thadorokpa sirol amana hairi sirol asina makhatana hai clean thongju mission gi makhada thongju kendra tengbang lup TKTL constituency sigi manungda sako thorangi oiba thabak kya sathaduna lakpa asigi saru ama oina ngasi sulup asigi thawmi yankhai romna market set asi samjin bagi thabak satharingi da minister su oidiba ACC gi MLA bisorjit masamak laktuna chap chaba maram haidana thaba adu khudak da lepnaba khangalakhi bane masina maram oiduna MLA amadi lup asigi sip patron sheram niken ani gi marak tangihak ningai sangdana basu thokhi TKTL na paikhatliba thabak thoram sing asi miyam gi apama matung ina paikhatpane masida loop asigi maikedi su mafam adubu koliba maira club ta ayiba sirol ama pisinduna thaba asi paikhatnaba ayaba lokhibasu laikhrabane maramasna semgot sagatpagi thaba asi makhatan aduma satakhigani masida MLA natraga kanagumba miwe amatana ayat apan pibiraktanaba sirol asina makhatana apil tarokli haina supauksi sina makhatana fungdorokli Makasa tharakpo na yamna ngakningai oiriba paw mana tindagi COVID-19 gi rapid test tawba yaba smartphone platform Haikhre miyoibigi tindagi COVID-19 gi rapid test tawba yaba smartphone platform ama scientist na puthokle haina journal science advanced phong report amana hairi paw sigi matungina nawna puthokliba test tawnabigi mechanism asina supnagi minute 35 khakki manungda test ki result khangba ngambata natana contact tracing tawbada su achauba kanaba ama piragani hairi hauzik malem gi oina test tawbada sizinariba mechanism asigi matungina di naton manung natragana khanaw manungda thingjinduna swab lawduna test tawri hairiba test tawbigi mawong asi miyoy kyada hainadaba natragana khudongsadaba kya mayokna hali adu wahanak nona putholiba mawong asidi isadagi thokpa tin asidagi irai laina test tawba yabagi khudongsaba lairi masina angang amadi ahal oiraba miyoy singnasu hena khudongsahalagani hairi researchers sina nona putholiba mechanism asi sizinaduna covid positive oiba miyoy taragani thoi amadi negative oiba miyoy tarukta sangyeng satakhi maduda sapsaba singba result puthokpa thengnakhi masida sunatana yong singdagi nasal amadi throat swab sing lawduna su sanging satakhi maduda positive oiba yong sing aduda covid ki virus asi swab sample singda thengnabadigi tin gi sample singda thengnabaduna saruk hena yamba thengnakhi maramasina anawba test tawbagi mechanism asi tungda lesat asibu layengnaba honabada asawba mating oiragani haina pawsna makhatana sufungdorakli khatarak point atop marueba pawmana sanabung sangabagi tharomda yusungbagi wafam puthorakibadu yamna leibak thibani kada Imphal West District ki manung sanba langjing asawbada artificial football tab ground ngrang sangabagi thorom de minister Biren singana yusungbagi thorom puthorakibadu yamna lebak thibani haina coalition against drug and alcohol kadana phungdurokpa galoinana akan mamong na condemn tawkhre kadagi secretary information and publicity na thadorokpa sirol amana hai status the youth thingma ngamdrabanina yu sungalasi aduga mapan thadoksi haina minister Biren singana phungdokiba wafam adu akan mamong na condemn tawi hena nungaitabadi afaba sanaroi puthonaba mafam ama oiriba aduga sanaroi singi laisang oiriba sanabung sangabagi mafam adumaktada thauram aduga tayonana wafam kya phungdokiba aduni serol asina makhatana hai kumja english mo samapan maudraga mathoidigi Manipur Liquor Prohibition Act 1991 sanaduna dry state ni haina lauthoklabasu ngasi phawbada lengakna amadi implementing agency singna mapung phana satna hanana bo khona khide loinana hairibe ek asi semdoknaba khonabana maya yaudaba kaigum haujuk phawba lairi supnagi revenue khrakha khongbatnabagi mawongna thabak tawrambana lamdam asida yugi isaw thoklibani India lenga ki social justice and empowerment ministry na mamang sahi english ngani ga taraga mapanda phongkiba magnitude of substance use and India haiba report Manipur gi oine sahi taradagi humdraga manga phawgi manungda laiba miyoisna yu thakpagi sangasi sada 40.2 ni haina mek sengna uli
Asigumba phibam asida yu thingbasu ngamdrabanina maming leiraba sekmai phayeng amasum androna singbagi yu hu seloidaba afaba makhalgi sungduna mapan thadoksi haiba wafam asi tasengna haifam thoktabani Leibak ki amadi lengaki lusingba oiraga Daita khangdaba wafam phongdokpasi punamaki oina yamna Leibak thibani hairaduna afaba yu thaklaga haksang sokloidra yu sunglaga marik amata Manipura Pangaloi Habigi Sapsaba adu se minister na miam da piba ngamgadra haina su hangli polisi yaudaba ngahaki ninglakpada mafam kharada yu pharaga yu thingba ngamde haibasi yumpham yaude amasum thawong asi se minister gi yu sungba pambagi wakhalun adu uthokpani haina lawi tungkoiba yaroidaba ngahaki miyamda utchaiba thawong Thadokuna Puxil Singna Lamdamasidi, you Tinganabo Hotnabad Apaba Sumba, Kongtang Oigani, Se Minister Laktokiba, War on Alcoholgi, one to Kanga Tabakto Bi Winisu, Makatana Funturokli, Lamdamasigi, Hauzik Oediba Tangdu Laita, Draba Piba Masigi, Quaidigi Marueba, Horak from Hypertaragadi, you Amadi Ate, Mayai Kaba, Chinjak Makalka, Sizinarapa Ashini, Manipuri upon Missing Gisada Marfudi, Mayai Kaba, Chinjak Makal Amanatragan Ama Sizinare, Haba Yai, India Langaki Health and Family Welfare Ministry की National Health Services की रिपोर्ट सु मणिपुर में काब चिंजक साबगी सांग असुकी मति वांगले है न पल्ली मरम मदुना मियाम के हक्सेलदा सोगलकदबा थवोंग सिंगी मयोक्ता मतम खुदिंगमकी ओइन लेपकनी अमसुम सिंगनरप खुदिंग मयोग यानब थौरांग तौदुना लैरी हैनसु सरोलसना मखातानस फुंदोरकली मखासा थरकपोइन अतोप मरुएबा पावमनमो ऑफिस मै थागनी हैन किहलमले Bisnupur District ki manung sanma Kwakta da leba Kwakta Islamabad Youth Development Organization KIYDO gi mifam ama ngarang pangthoklingai numiyungba matung minute 10 tabra Kwakta ward number 9 da leba Hakim apokpa lekhidraba Bashir amadi Hussein apokpa lekhidraba Haji Yaima hairiba miyu ani asi laktuna organization asigi office mai thagani hana ki helamle KIYDO gi General Secretary Bijoy Khan media da thadorok pasirol na hai organization asigi office mai thagan hen kelam liba miyu ani asigi matakta mari rena ba authority na athuba legal action dokot piu karigumba makhata na patanung da tholak patarabadi hai riba miyu ani asida daita khudima pugadabani hai poksis na makhatari Loshilak point atin mapang ko tanga mem da share tawjaramge health ministry na covid-19 ki vaccine SOP issue tawkhre election process ka manana vaccination process sathagadawri COVID-19 की वैक्सीन असी हेक फंगबगा स्टेट अमसुम यूनियन टेरिटरी सिंगना वैक्सीन असी कामनाबगी SOP इशू तौखरे लेबा असी ओइना मियोय करोड़ हुमफु द वैक्सीन शॉट असी कामनाबा थौरांग तौबगो लैना सेशन अमदा मियोय सामदगी सनी फावबु कामनाबा होनागदौरी मथंग सही की अहोबु सरुक COVID-19 वैक्सीन असी मिपुम खुदिमक फंगनाना थौरांग तौरिबा असी मरी लैना यूनियन मिनिस्ट्री ऑफ हेल्थ ना वैक्सीन असी हेक फंगबगा मसी येंथोकनाबगी ऑपरेशनल गाइडलाइंस सिंग State amusum Union Territory sing that Haikhre, high river guideline adugi matung in a no mada, session amada miyo sama kaktama vaccine a sick kapadori, aduma pukariguma pibam da high rivadi, sunny power kapadori, session amada miyo sunny degi hena vaccine a sick kapatarabadi, Tim aduda, vaccine officer ama amusum vaccination officer marituan ba. Deploy togani haina draft SOP to the yauri vaccine asi miam the park sana phangana begi thawranga mari lenina state amasum union territory sing vaccination gi numit adu lepkadori bani vaccination process asi election process ka manana sathagadabani haina ministry gi document adu da yauri haina su poxi isna makhatana phungdorakli